ꯉꯥꯟꯕ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯇꯝꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯏꯄꯥꯟ ꯊꯥꯕꯒꯤ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯌꯥꯎꯔꯝꯈꯤ꯫ ꯃꯔꯛ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯑꯃꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯁꯨꯡ ꯂꯩꯁꯅꯥ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯃꯇꯥꯔꯣꯏꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃꯇ ꯑꯃꯅ ꯑꯃꯕꯨ ꯎꯅꯗꯅ ꯂꯩꯕ ꯉꯝꯅꯗꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯖꯩ ꯃꯇꯥꯔꯣꯏ ꯑꯅꯤꯁꯤ꯫ ꯃꯕꯥꯅꯤꯅ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯅꯨꯄꯥ ꯀꯌꯥ ꯑꯃꯅꯁꯨ ꯃꯕꯥꯅꯤꯕꯨ ꯇꯥꯟꯅꯖꯩ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯗꯤ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯦꯒꯤ ꯏꯄꯥꯟꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯉꯥꯟꯕꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯏꯁꯅꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤ꯫ ꯃꯥꯇꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯈꯤ꯫ ꯉꯥꯟꯕ ꯃꯁꯥ ꯃꯎ ꯐꯕ, ꯋꯥꯡ ꯆꯥꯎꯔꯒ ꯃꯁꯥ ꯐꯂꯞ ꯇꯧꯕ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯑꯎꯕ ꯃꯤꯁꯤꯡꯅ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯍꯟꯗꯦ꯫ ꯉꯥꯟꯕ ꯃꯁꯥꯒꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯜꯂꯤ, ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯈꯪꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯂꯥꯡꯂꯦꯟꯗ, ꯂꯥꯡꯂꯦꯟ, ꯑꯥꯗꯒꯤ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯏꯅꯝꯃ ꯇꯝꯐꯥ ꯍꯣꯏꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯖꯥꯠꯅꯣ? ꯂꯥꯡꯂꯦꯟꯅ, ꯈꯪꯗꯦꯅꯦ ꯑꯩꯗꯤ, ꯃꯁꯥꯗ ꯍꯪꯂꯨꯆꯣꯔꯣ? ꯌꯥꯏꯁꯅꯥꯅ, ꯑꯁ ꯇꯜꯂꯦꯍꯦ, ꯏꯀꯥꯏꯖꯩ꯫ ꯂꯥꯡꯂꯦꯟꯅ, ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯍꯣꯔꯦꯟ ꯑꯩ ꯏꯅꯝꯃ ꯇꯝꯐꯥꯗ ꯍꯪꯂꯒ ꯈꯪꯗꯣꯛꯑꯒꯦ꯫ ꯌꯥꯏꯁꯅꯥꯅ, ꯍꯣꯏ, ꯅꯪꯅ ꯈꯔ ꯈꯪꯗꯣꯛꯄꯤꯔꯛꯑꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ, ꯂꯥꯡꯂꯦꯟꯅ, ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯌꯥꯏꯁꯅꯥꯅ, ꯆꯥꯔꯦ, ꯏꯇꯥꯗꯤ ꯆꯥꯔꯕꯣ? ꯂꯥꯡꯂꯦꯟꯅ, ꯑꯩꯁꯨ ꯆꯥꯔꯦ, ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯕꯅꯦ꯫ ꯌꯥꯏꯁꯅꯥꯁꯨ ꯉꯥꯟꯕꯒꯤ ꯄꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯈꯟꯗꯅ, ꯌꯥꯏꯁꯅꯥꯅ, ꯍꯥ, ꯀꯩ ꯄꯥꯎꯅꯣ? ꯊꯨꯅ ꯇꯝꯃꯛꯑꯣ, ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯅꯣꯛꯇꯨꯅ, ꯍꯣꯏꯍꯦ, ꯉꯥꯏꯉꯝꯗꯕꯁꯤꯅ, ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯉꯥꯟꯕ ꯀꯧꯏꯌꯦ, ꯏꯅꯝꯃ ꯇꯝꯐꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄꯥꯅꯤ ꯍꯥꯏꯌꯦ꯫ ꯑꯩꯁꯨ ꯏꯅꯝꯃ ꯇꯝꯐꯥꯗꯒꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯂꯧꯕꯤꯔꯛꯑꯕꯅꯤ꯫ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯒꯦ꯫ ꯌꯥꯏꯁꯅꯥꯅ, ꯑꯁ, ꯑꯩꯗꯤ ꯏꯅꯝꯃ ꯇꯝꯐꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯂꯥꯡꯂꯦꯟꯅ, ꯏꯀꯥꯏꯔꯗꯤ ꯐꯪꯗ ꯇꯥꯕ, ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯅꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯏꯁꯅꯥꯗ ꯉꯥꯟꯕꯒꯤ ꯅꯝꯕꯔꯗꯣ ꯊꯥꯕꯤꯈꯤ꯫ ꯌꯥꯏꯁꯅꯥ ꯉꯥꯟꯕꯒꯤ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡ ꯉꯥꯟꯕꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯟꯈꯤ꯫ ꯌꯥꯏꯁꯅꯥꯅ, ꯍꯥꯏ꯫ ꯉꯥꯟꯕꯁꯨ ꯇꯨꯝꯗꯕ ꯑꯣꯏꯕꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯍꯜꯂꯛꯈꯤ꯫ ꯉꯥꯟꯕꯅ, ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯌꯥꯏꯁꯅꯥꯅ, ꯑꯩ ꯌꯥꯏꯁꯅꯥꯅꯦ꯫ ꯉꯥꯟꯕꯅ, ꯌꯥꯏꯁꯅꯥ ꯍꯥꯏꯗꯤ? ꯌꯥꯏꯁꯅꯥꯅ, ꯉꯁꯥꯏ ꯏꯄꯥꯟꯗ ꯌꯥꯎꯕꯅꯦ, ꯗꯥꯒꯤ ꯅꯝꯕꯔꯁꯦ, ꯏꯅꯝꯃ ꯇꯝꯐꯥꯗꯒꯤ ꯂꯧꯕꯅꯦ꯫ ꯆꯨꯝꯅ ꯈꯪꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣꯗꯥ? ꯉꯥꯟꯕꯅ, ꯍꯣꯏ, ꯌꯥꯏꯌꯦ, ꯈꯪꯅꯁꯦ꯫ ꯌꯥꯏꯁꯅꯥꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤꯀꯣ, ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯉꯥꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯣ ꯎꯗꯨꯅ ꯁꯦꯜ ꯇꯥꯟꯕ, ꯃꯤꯒꯤ ꯌꯨꯝ ꯁꯥꯠ ꯍꯩꯕ ꯌꯥꯎꯔꯝꯈꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯑꯗꯨꯃꯉꯥꯏ, ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯤꯇꯪꯗ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯉꯥꯟꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯄꯥꯎ ꯅꯨꯡꯇꯤꯒꯤ ꯐꯥꯎꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯀꯣꯜꯗ ꯌꯥꯏꯁꯅꯥꯅ, ꯗꯥ ꯉꯥꯟꯕ, ꯏꯕꯥꯅꯤꯁꯨ ꯃꯔꯨꯞ ꯃꯆꯥ ꯃꯆꯥ ꯌꯥꯎꯁꯤꯜꯂꯁꯦ, ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤꯒꯤꯁꯨ ꯀꯔꯤꯅꯣ ꯇꯦꯛ ꯇꯦꯛ ꯌꯥꯎꯁꯟꯕ ꯍꯧꯔꯁꯦ꯫ ꯉꯥꯟꯕꯅ, ꯍꯣꯏ ꯑꯕꯦ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ, ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯁꯦ ꯎꯕꯗ ꯗꯥꯅ ꯅꯪꯕꯨ ꯀꯣꯏꯕ ꯂꯥꯡꯕ ꯑꯃꯠꯇꯁꯨ ꯄꯨꯊꯣꯛꯄꯤꯕꯁꯨ ꯉꯝꯗꯦ꯫ ꯗꯥꯁꯨ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯗꯥꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏꯌꯦ꯫ ꯌꯥꯏꯁꯅꯥꯅ, ꯗꯥ ꯉꯥꯟꯕ, ꯀꯩꯒꯤꯅꯣ ꯗꯥ ꯉꯥꯟꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯗꯤ ꯗꯥ ꯉꯥꯟꯕ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯝꯐꯥꯜꯗꯒꯤ ꯔꯣꯀꯤ ꯀꯧꯕ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯔꯣꯀꯤꯁꯨ ꯂꯥꯡꯂꯦꯟꯕꯨ ꯎꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯦꯝꯁꯀ ꯂꯣꯏꯅꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯎꯅꯕ ꯂꯥꯛꯈꯤ꯫ ꯐꯣꯟꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯔꯣꯀꯤꯅ, ꯂꯦꯟ, ꯅꯪ ꯗꯥ ꯌꯧꯁꯤꯜꯂꯛꯑꯕꯅꯦ, ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯣꯀꯣ꯫ ꯂꯥꯡꯂꯦꯟꯅ, ꯍꯣꯏꯗ, ꯑꯩꯁꯨ ꯌꯥꯏꯁꯅꯥ ꯍꯣꯏꯗ ꯂꯩꯔꯤ, ꯃꯥ ꯍꯧꯔꯛꯂꯒ ꯊꯣꯛꯂꯛꯑꯒꯦ꯫ ꯑꯗꯣ ꯗꯥ ꯅꯪꯕꯨ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ? ꯔꯣꯀꯤꯅ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯦꯝꯁ ꯀꯧꯕ ꯑꯃ ꯂꯩꯌꯦ, ꯃꯥꯒ ꯂꯥꯛꯄꯅꯦ꯫ ꯐꯔꯦ, ꯗꯥ ꯌꯧꯔꯛꯂꯒ ꯍꯥꯏꯔꯛꯑꯒꯦ, ꯊꯝꯂꯒꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯌꯥꯏꯁꯅꯥ, ꯔꯣꯀꯤ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯕꯣꯔꯥ ꯆꯥꯐꯝꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯌꯥꯏꯁꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯖꯦꯝꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯌꯥꯏꯁꯅꯥꯁꯨ ꯈꯪꯉꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝ ꯍꯩꯅꯔꯝꯗꯦ꯫ ꯔꯣꯀꯤꯅ,
ꯂꯦꯟ, ꯁꯤꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯖꯦꯝꯁ ꯍꯥꯏꯗꯣ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ, ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯌꯥꯏꯁꯅꯥ꯫ ꯖꯦꯝꯁꯅ ꯍꯣꯏ, ꯉꯁꯤꯗꯩꯗꯤ ꯈꯪꯅꯔꯕꯅꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯀꯧꯅꯔꯁꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯕꯣꯔꯥ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯟꯕꯅ ꯑꯕꯦ, ꯏꯕꯥꯅꯤꯁꯨ ꯍꯟꯗꯛ ꯌꯥꯎꯁꯪꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ, ꯌꯥꯕ꯭ꯔꯣ? ꯌꯥꯏꯁꯅꯥꯅ ꯍꯣꯏꯗ ꯉꯥꯟꯕ, ꯌꯥꯏꯌꯦ, ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯁꯦ ꯍꯥꯏꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯁꯅꯥꯒꯤ ꯐꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯒꯤ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯅꯝꯕꯔꯗꯣ ꯈꯪꯗꯕ ꯑꯣꯏꯕꯅ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯉꯥꯟꯕꯅ ꯅꯪꯅ ꯐꯅꯤ ꯈꯟꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯑꯣ, ꯅꯪꯒꯤ ꯗꯥꯗꯤ ꯏꯌꯥꯗ ꯌꯥꯔꯕꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯍꯣꯏꯗ, ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯥꯏꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯀꯣꯜ ꯑꯗꯨꯕꯨ ꯊꯝꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯥꯏꯁꯅꯥꯒꯤ ꯐꯣꯟꯗ ꯉꯁꯥꯏꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯣ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯌꯥꯏꯁꯅꯥ ꯀꯣꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯤꯉꯩ ꯀꯣꯜ ꯑꯗꯣ ꯇꯠꯈꯤ꯫ ꯀꯣꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯁꯅꯥꯁꯨ ꯀꯅꯥꯅꯣ ꯈꯟꯗꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯌꯥꯏꯁꯅꯥꯅ ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯗꯨꯅ ꯌꯥꯏꯁꯅꯥ, ꯑꯩꯅꯦ, ꯉꯁꯥꯏ ꯂꯥꯡꯂꯦꯟꯒ ꯈꯪꯅꯕ ꯔꯣꯀꯤꯗꯣ, ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯖꯦꯝꯁꯇꯨꯅꯦ꯫ ꯌꯥꯏꯁꯅꯥꯅ ꯑꯣ, ꯀꯩ ꯂꯩꯔꯒꯦ ꯗꯥ ꯖꯦꯝꯁ? ꯖꯦꯝꯁꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯄꯅꯦ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯌꯥꯏꯁꯅꯥꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ, ꯇꯨꯝꯂꯁꯤꯔꯅ ꯁꯨꯝ ꯇꯧꯔꯝꯕꯅꯦ꯫ ꯖꯦꯝꯁꯅ ꯑꯣ, ꯑꯗꯣ ꯌꯥꯏꯁꯅꯥ, ꯑꯩ ꯋꯥ ꯑꯝꯇꯗꯤ ꯍꯪꯒꯦ, ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ? ꯌꯥꯏꯁꯅꯥꯅ ꯀꯩ ꯋꯥꯅꯣ, ꯍꯪꯉꯣ ꯗꯥ ꯖꯦꯝꯁ꯫ ꯖꯦꯝꯁꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯪꯗꯣ ꯈꯪꯅꯕ ꯂꯩꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯦ꯫ ꯌꯥꯏꯁꯅꯥꯅ ꯍꯣꯏ, ꯂꯩꯌꯦ ꯗꯥ ꯖꯦꯝꯁ꯫ ꯖꯦꯝꯁꯅ ꯑꯣ, ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯝꯒꯗꯕ ꯃꯍꯥꯛ ꯑꯗꯣ, ꯑꯩꯒꯁꯨ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯏꯁꯅꯥ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏꯁꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯗꯤ ꯍꯣꯏ ꯗꯥ ꯖꯦꯝꯁ ꯍꯥꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯁꯅꯥꯗ ꯖꯦꯝꯁꯅ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯌꯥꯏꯁꯅꯥ ꯖꯦꯝꯁꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯗꯣ ꯄꯥꯏꯈꯠꯁꯤꯔꯥ ꯄꯥꯏꯈꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯔꯤꯉꯩ ꯀꯣꯜ ꯑꯗꯨꯁꯨ ꯇꯠꯈꯤ꯫ ꯌꯥꯏꯁꯅꯥ ꯃꯊꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯈꯪꯅꯕ ꯂꯩꯁꯨ ꯈꯪꯉꯕꯅꯤ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯤꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯀꯤ ꯀꯣꯜ ꯑꯃꯨꯛ ꯈꯤꯡꯖꯤꯜꯂꯛꯏ꯫ ꯌꯥꯏꯁꯅꯥꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯀꯣꯜ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯖꯦꯝꯁꯅ ꯍꯜꯂꯣ ꯌꯥꯏꯁꯅꯥ, ꯀꯩꯗꯧꯔꯤꯒꯦ? ꯌꯥꯏꯁꯅꯥꯅ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯖꯦꯝꯁꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯕꯣ? ꯌꯥꯏꯁꯅꯥꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯗꯥ ꯖꯦꯝꯁ꯫ ꯖꯦꯝꯁꯅ ꯑꯗꯨꯏꯗꯤ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯀꯣꯜ ꯇꯧꯔꯛꯀꯦ, ꯄꯥꯏꯈꯠꯂꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯖꯦꯝꯁ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯒꯤ ꯊꯃꯣꯏꯗ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯏꯁꯅꯥꯒ ꯖꯦꯝꯁꯀ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯉꯥꯟꯕꯅ ꯈꯪꯂꯕꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯍꯥꯛ ꯖꯦꯝꯁꯀ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯀꯣꯜꯗ ꯌꯥꯏꯁꯅꯥꯅ ꯗꯥ ꯖꯦꯝꯁ, ꯉꯁꯤꯗꯤ ꯅꯆꯟꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯖꯦꯝꯁ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ꯫ ꯌꯥꯏꯁꯅꯥꯅ ꯗꯥ ꯖꯦꯝꯁ, ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯀꯩꯒꯨꯝꯕ ꯗꯥ ꯉꯥꯟꯕꯅ ꯈꯪꯂꯗꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯅꯤ, ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯉꯁꯤꯗꯩꯗꯤ ꯐꯥꯎꯅꯔꯒꯨꯝꯁꯦ꯫ ꯖꯦꯝꯁ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ ꯍꯥꯏꯗꯣꯔꯛꯏꯁꯤꯒ ꯇꯥꯏꯌꯣꯟꯅꯔꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯌꯥꯏꯁꯅꯥ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯈ꯭ꯔꯦ, ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ, ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯖꯒꯦ, ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯣ꯫ ꯌꯥꯏꯁꯅꯥꯅ ꯀꯩ ꯋꯥꯅꯣ ꯗꯥ ꯖꯦꯝꯁ? ꯑꯩꯅ ꯉꯝꯗꯕ ꯑꯣꯏꯔꯗꯤ ꯌꯥꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯖꯦꯝꯁꯅ ꯍꯌꯦꯡꯁꯦ ꯑꯩ ꯅꯪꯒꯗꯤ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯝꯊꯣꯛꯅꯁꯤ, ꯃꯁꯤꯃꯗꯤ ꯌꯥꯕꯤꯌꯣ, ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯛꯂꯔꯣꯏ꯫ ꯌꯥꯏꯁꯅꯥ ꯖꯦꯝꯁꯀꯤ ꯃꯑꯣꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯐꯔꯦ ꯗꯥ ꯖꯦꯝꯁ, ꯑꯩ ꯍꯌꯦꯡꯗꯤ ꯌꯥꯔꯒꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯣ ꯊꯝꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯦꯝꯁ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯕꯥꯅꯤ ꯎꯅꯕꯒꯤ ꯄꯨꯡꯁꯤꯡ ꯇꯥꯔꯛꯈꯤ꯫ ꯖꯦꯝꯁ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯌꯥꯏꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫
ꯂꯥꯞꯇꯛꯅ ꯌꯦꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯈꯤ꯫ ꯖꯦꯝꯁꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯔꯒ ꯐꯖꯗꯦ, ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯈꯤ꯫ ꯌꯦꯁꯅꯥ ꯑꯃꯗꯤ ꯖꯦꯝꯁ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯩ ꯂꯝꯕꯤꯗ ꯖꯦꯝꯁꯅ ꯌꯦꯁꯅꯥ, ꯅꯪ ꯑꯩꯉꯣꯟꯗ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕ ꯄꯥꯝꯖꯔꯨꯕꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛ ꯑꯌꯦꯠꯄ ꯑꯣꯏꯔꯤꯁꯦ ꯑꯩ ꯉꯁꯤꯗꯩꯗꯤ ꯌꯦꯠꯂꯔꯣꯏ꯫ ꯌꯦꯁꯅꯥꯅ ꯗꯥ ꯖꯦꯝꯁ, ꯑꯩ ꯗꯥ ꯖꯦꯝꯁꯇ ꯂꯥꯟꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯤꯌꯦ, ꯑꯗꯣ ꯗꯥ ꯖꯦꯝꯁ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯖꯦꯝꯁꯅ ꯏꯃꯥꯅ ꯃꯔꯨꯞ ꯄꯩꯁꯥꯁꯦ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯄꯤꯔꯝꯃꯣ ꯍꯥꯏꯌꯦ, ꯁꯤ ꯄꯤꯔꯝꯃꯒ ꯆꯠꯂꯁꯦ, ꯍꯣꯔꯦꯟ ꯅꯪ ꯊꯤꯜꯂꯝꯃꯒ ꯍꯟꯕꯗ ꯊꯦꯡꯈ꯭ꯔꯅꯤ, ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯛꯂꯤꯀꯥꯟꯁꯤꯗ ꯄꯤꯔꯝꯂꯁꯦ꯫ ꯌꯦꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯂꯩ꯫ ꯖꯦꯝꯁꯀꯤ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯖꯦꯝꯁꯅ ꯌꯦꯁꯅꯥ ꯂꯥꯛꯑꯣ 이dom사ꯒꯤ ꯃꯌꯨꯝꯅꯦ, ꯐꯠ ꯄꯤꯔꯝꯃꯒ ꯊꯣꯛꯂꯁꯦ꯫ ꯌꯦꯁꯅꯥꯒ ꯖꯦꯝꯁꯀ ꯄꯨꯟꯅ ꯖꯦꯝꯁꯀꯤ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ 이dom사 ꯀꯥꯏꯗ ꯂꯩꯒꯦ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯗꯣꯝꯆꯥꯅ ꯍꯩꯃꯥ ꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ? ꯖꯦꯝꯁꯅ ꯏꯃꯥꯟꯅꯕꯤꯅꯦ 이dom사, ꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯦ꯫ ꯃꯗꯣꯝꯆꯥꯗꯨꯅ ꯑꯣ 이dom사 ꯆꯥ ꯁꯦꯝꯕꯤꯔꯛꯀꯦ, ꯐꯝꯃꯤꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯌꯦꯁꯅꯥꯅ ꯍꯣꯏ 이dom사꯫ ꯃꯗꯣꯝꯆꯥꯁꯨ ꯆꯥ ꯂꯣꯟꯕ ꯆꯪꯈꯤ꯫ ꯖꯦꯝꯁꯁꯨ ꯃꯗꯣꯝꯆꯥꯅ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯍꯧꯒꯠꯇꯨꯅ ꯆꯪꯗꯨꯅ ꯃꯗꯣꯝꯆꯥꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ꯫ ꯌꯦꯁꯅꯥꯗꯤ ꯖꯦꯝꯁꯀ ꯃꯗꯣꯝꯆꯥꯒꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯆꯪꯂꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ ꯃꯦꯝꯆꯥ, ꯅꯌꯥ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯄꯤ ꯈꯟꯕ ꯍꯩꯈ꯭ꯔꯦ, ꯃꯁꯛꯀꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯣ꯫ ꯋꯥꯍꯩ ꯑꯗꯣ ꯇꯥꯕꯗ ꯌꯦꯁꯅꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯐꯠ ꯍꯧꯒꯠꯇꯨꯅ ꯏꯅꯦ, 이dom사 ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ 이ቤꯝꯃ, ꯆꯦꯟꯕ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕꯅꯤ, ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯅꯌꯨꯝ ꯃꯅꯤꯡ ꯈꯟꯅ ꯍꯦꯛ ꯂꯩꯊꯣꯛꯎ꯫ ꯃꯗꯣꯝꯆꯥꯅ ꯍꯣꯏꯁꯦ, 이dom사ꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯌꯨ, ꯍꯌꯦꯡ ꯑꯁꯣꯝꯗ ꯄꯥꯎ ꯍꯟꯕꯗꯣ ꯉꯟꯇꯥ ꯆꯠꯍꯜꯂꯒꯦ, ꯐꯤꯔꯣꯟꯁꯦ ꯍꯣꯡꯗꯣꯛꯁꯦ ꯍꯥꯏꯗꯨꯅ ꯐꯤ ꯐꯅꯦꯛ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯖꯦꯝꯁ ꯌꯦꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯦꯁꯅꯥꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯔꯤꯕꯗꯣ ꯎꯕꯗ ꯌꯦꯁꯅꯥꯒꯤ ꯃꯈꯨꯠꯇꯩ ꯐꯣꯟꯗꯣ ꯃꯍꯥꯛꯅ ꯂꯧꯁꯤꯟꯈꯤ꯫ ꯌꯦꯁꯅꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯂꯣꯏꯌꯦ꯫ ꯌꯦꯁꯅꯥꯅ ꯗꯥ ꯖꯦꯝꯁ, ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯗꯥ ꯉꯥꯟꯕ ꯅꯠꯇꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯁꯅꯥ ꯀꯞꯄꯤ꯫ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯗꯥ ꯖꯦꯝꯁ꯫ ꯖꯦꯝꯁꯅ ꯌꯦꯁꯅꯥ, ꯁꯦ ꯀꯞꯀꯅꯨꯁꯦ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯜꯂꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯦꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯈꯤꯕ ꯑꯍꯨꯝꯗꯣ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯅ ꯍꯣꯔꯦꯟ ꯉꯟꯇꯥ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯉꯟꯅ ꯊꯤꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯃꯆꯦ ꯇꯝꯐꯥꯁꯨ ꯌꯦꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕꯅ ꯌꯦꯁꯅꯥ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯌꯦꯁꯅꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯉꯥꯟꯕꯅ ꯏꯆꯦ, ꯌꯦꯁꯅꯥꯗꯣ ꯉꯔꯥꯡ ꯀꯣꯜ ꯇꯧꯕꯅꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯂꯥꯡꯂꯦꯟꯁꯨ ꯀꯣꯜ ꯇꯧꯕ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯇꯝꯐꯥꯅ 이bunꯉꯣ, 이ꯆꯦꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯏꯄꯥꯒꯤ ꯈꯟꯕꯗ 이ꯆꯦꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯉꯥꯟꯕꯅ 이ꯆꯦ, ꯌꯦꯁꯅꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯝꯐꯥꯅ bunꯉꯣ, ꯌꯦꯁꯅꯥꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ, ꯉꯁꯤ ꯑꯌꯨꯛ ꯄꯥꯎ ꯍꯟꯕ ꯂꯥꯛꯑꯝꯃꯤ꯫ bunꯉꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯕꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯆꯦꯅ ꯋꯥ ꯃꯈꯥ ꯍꯥꯏꯕ ꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯉꯥꯟꯕꯅ ꯂꯥꯡꯂꯦꯟ, ꯑꯩꯅ ꯌꯦꯁꯅꯥꯒꯤ ꯃꯔꯝꯗ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯩꯅꯣ? ꯂꯥꯡꯂꯦꯟꯅ ꯗꯥ ꯉꯥꯟꯕ, ꯌꯦꯁꯅꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯐꯔꯦ, ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯕꯅꯦ, ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ, ꯑꯩꯅ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯦ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯈꯪꯍꯟꯕꯤꯌꯣ, ꯑꯩ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯉꯥꯟꯕꯗꯤ ꯌꯦꯁꯅꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯌꯨꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯌꯦꯁꯅꯥ ꯊꯤꯜꯂꯛꯄꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯦꯁꯅꯥ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯌꯦꯁꯅꯥꯅ ꯗꯥ ꯉꯥꯟꯕ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ꯫ ꯉꯥꯟꯕꯅ ꯌꯦꯁꯅꯥ, ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯦ, ꯊꯥꯖꯔꯨꯗꯦ, ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ? ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯆꯩꯅꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯗꯥꯁꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ
ꯄꯨꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯉꯝꯂꯣꯏꯌꯦ ꯗꯥꯉꯥꯟꯕ ꯑꯩ ꯗꯥꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯟꯅꯕꯁꯨ ꯅꯠꯇꯤꯌꯦꯗ ꯑꯩ ꯃꯥꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯈꯤꯗꯦ ꯅꯝꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯆꯦꯟꯕꯤꯕꯅꯦ ꯑꯩꯅ ꯄꯥꯉꯜ ꯁꯣꯟꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯀꯩ ꯍꯥꯏꯕ ꯃꯥꯅ ꯅꯪꯕꯨ ꯐꯥꯔꯤꯕ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯀꯦ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯏꯊꯟꯗ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯂꯣꯠꯈ꯭ꯔꯁꯦ ꯌꯥꯏꯁꯅꯥꯅ ꯗꯥꯉꯥꯟꯕ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯦꯜꯂꯦ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤ ꯃꯤꯡꯊꯣꯟ ꯐꯪꯂꯕꯤꯅꯤ ꯑꯩ ꯑꯗꯨ ꯉꯝꯂꯣꯏꯌꯦ ꯗꯥꯉꯥꯟꯕ ꯉꯥꯟꯕꯅ ꯅꯪꯅ ꯂꯤꯁꯤꯜꯂꯛ ꯆꯦꯜꯂꯨꯔꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯥꯡꯂꯣꯏꯌꯦ ꯅꯪꯗ ꯂꯦꯞꯄꯤꯌꯣ ꯌꯥꯏꯁꯅꯥꯅ ꯗꯥꯉꯥꯟꯕ ꯑꯩ ꯗꯥꯉꯥꯟꯕꯒꯤ ꯁꯦꯡꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯅ ꯑꯃꯛꯄ ꯃꯨꯛꯅ ꯂꯥꯟꯅ ꯏꯁꯤꯟꯕ ꯄꯥꯝꯗꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯦꯡꯅ ꯂꯩꯔꯕꯗꯤ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯊꯨꯡꯅꯁꯤ ꯌꯥꯏꯁꯅꯥ ꯀꯣꯜ ꯑꯗꯣ ꯀꯛꯊꯠꯂꯦ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄꯒ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯉꯥꯟꯕ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯌꯥꯏꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟ ꯃꯈꯣꯟꯗꯣ ꯇꯥꯕꯗ ꯍꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯂꯝꯗꯥꯏ ꯊꯣꯡꯒꯥꯟ ꯊꯣꯛꯂꯛꯄꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯉꯥꯟꯕꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯄꯤ ꯁꯤꯟꯊꯕꯗꯣ ꯎꯔꯝꯃꯤ ꯃꯥꯁꯨ ꯃꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯊꯥ 8-9ꯒꯤ ꯃꯇꯨꯡꯅꯤ ꯉꯥꯟꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯏꯁꯅꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯌꯨ ꯊꯛꯇꯨꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯇꯝꯅꯤ ꯌꯥꯏꯁꯅꯥꯁꯨ ꯖꯦꯝꯁꯇ ꯑꯍꯣꯡꯕ ꯈꯔ ꯎꯔꯛꯄꯒꯨꯝ ꯇꯧꯈꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯑꯃꯗꯤ ꯑꯍꯤꯡꯗ ꯂꯣꯟꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌా ꯃꯥꯅ ꯎꯈꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯦꯝꯁꯇ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯦꯝꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯖꯦꯝꯁꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯁꯅꯥꯕꯨ ꯇꯔꯥꯏ ꯂꯧꯔꯛꯏ ꯅꯣꯡꯃꯗꯤ ꯌꯥꯏꯁꯅꯥꯅ ꯖꯦꯝꯁꯇ ꯌꯥꯏꯁꯅꯥꯅ ꯗꯥ ꯅꯪꯅ ꯍꯟꯗꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯗꯣ ꯑꯩ ꯄꯥꯈꯠꯂꯦ ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯖꯦꯝꯁꯅ ꯀꯔꯤꯅꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯃꯥꯜꯂꯨꯔꯕꯣ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯛꯀꯅꯣ ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯍꯜꯍꯟꯒꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯍꯜꯂꯤ ꯆꯥꯅꯤꯡꯕ ꯄꯤꯖꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯁꯤ ꯀꯩꯅꯣ ꯌꯥꯏꯁꯅꯥꯅ ꯗꯥ ꯅꯪꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯋꯥꯍꯜꯍꯟꯗꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯐꯪꯕ ꯄꯥꯝꯃꯤ ꯖꯦꯝꯁꯅ ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁ ꯊꯣꯛꯈꯤ ꯖꯦꯝꯁꯁꯨ ꯑꯁꯣꯝꯗ ꯃꯧ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯌꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯅꯥꯊꯩꯕ ꯍꯧꯔꯝꯃꯤ ꯂꯤꯟꯗꯥꯅ ꯗꯥ ꯖꯦꯝꯁ ꯅꯪ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯄꯨꯁꯟꯗꯣꯏꯅꯣ ꯑꯩ ꯗꯥ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯖꯦꯝꯁꯅ ꯍꯣꯏ ꯑꯊꯨꯕꯗ ꯄꯨꯁꯤꯜꯂꯗꯣꯏꯅꯦ ꯂꯤꯟꯗꯥꯅ ꯑꯗꯣ ꯗꯥ ꯖꯦꯝꯁ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯁꯦꯟꯐꯝꯗꯨꯗꯤ ꯖꯦꯝꯁꯅ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯅꯕꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯎꯕ꯭ꯔꯅꯦ ꯂꯤꯟꯗꯥꯅ ꯌꯥꯎꯗꯤꯌꯦ ꯑꯗꯣ ꯗꯥ ꯖꯦꯝꯁ ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯣ ꯑꯩ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ ꯖꯦꯝꯁꯅ ꯍꯣꯏꯁꯦ ꯑꯩ ꯆꯠꯍꯟꯈ꯭ꯔꯒꯦ ꯂꯤꯟꯗꯥꯅ ꯍꯣꯏ ꯇ ꯍꯥꯏ ꯁꯨꯛꯆꯠꯇꯤ ꯆꯠꯍꯟꯗꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯈꯪꯗꯦ ꯖꯦꯝꯁꯅ ꯑꯩ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯣ ꯅꯪꯕꯣ ꯂꯤꯟꯗꯥꯅ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯗꯥ ꯖꯦꯝꯁ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯖꯦꯝꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯠꯅꯕ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯖꯦꯝꯁꯅ ꯃꯍꯥꯛꯄꯨ ꯃꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯇꯣꯏꯅ ꯍꯥꯏꯔꯛꯈꯤ ꯌꯥꯏꯁꯅꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯖꯦꯝꯁꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯕꯤꯕꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯖꯦꯝꯁ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯏꯁꯅꯥꯕꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯒꯤ ꯏꯃꯨꯡꯅ ꯖꯦꯝꯁꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯍꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯧꯕ ꯂꯥꯛꯍꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯗꯨꯗ ꯆꯠꯍꯜꯂꯣꯏ ꯍꯥꯏꯔꯛꯈꯤ ꯖꯦꯝꯁꯇꯤ ꯌꯥꯏꯁꯅꯥꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕꯁꯤꯗ ꯂꯤꯟꯗꯥꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯂꯤꯟꯗꯥꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝꯒ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯑꯃꯨꯛꯇ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯖꯦꯝꯁꯅ ꯍꯥꯏꯔꯕꯁꯨ ꯂꯤꯟꯗꯥꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯨ ꯉꯥꯎꯗꯨꯅ ꯍꯟꯖꯤꯜꯂꯛꯈꯤ ꯖꯦꯝꯁꯇ ꯂꯤꯟꯗꯥꯒꯤ ꯃꯑꯣꯡ ꯑꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯒꯤ ꯂꯤꯟꯗꯥꯁꯨ ꯖꯦꯝꯁꯀ ꯂꯩꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯟꯕꯗꯤ ꯌꯥꯏꯁꯅꯥꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛ ꯂꯥꯡꯂꯦꯟꯗ ꯀꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯎꯅꯅꯕ ꯁꯤꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯌꯥꯏꯁꯅꯥ ꯗꯥꯉꯥꯟꯕꯅꯁꯨ ꯍꯦꯟꯅ ꯈꯪꯂꯕꯅꯤ ꯅꯪꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯎ
ꯌꯥꯏꯁꯅꯥꯅ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯐꯪꯂꯕꯤꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯉꯥꯟꯕꯕꯨ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝꯗꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯉꯥꯏꯍꯥꯛ ꯊꯣꯛꯄꯤꯔꯨꯁꯦ ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯒ ꯆꯠꯃꯤꯟꯅꯁꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯉꯥꯟꯕꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯉꯥꯟꯕ ꯌꯥꯏꯁꯅꯥꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯎꯖꯕ ꯐꯪꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯖꯕ ꯐꯥꯎꯖꯩ ꯑꯗꯨꯕु ꯌꯥꯏꯁꯅꯥꯒꯤ ꯋꯥꯈꯜꯗꯤ ꯍꯦꯟꯅ ꯈꯟꯖꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯕꯝꯗꯤ ꯈꯔ ꯁꯣꯛꯆꯤꯜꯂꯝꯃꯤ ꯌꯥꯏꯁꯅꯥꯅ ꯗꯥꯉꯥꯟꯕ ꯀꯩ ꯂꯩꯔꯒꯦ ꯑꯩꯒ ꯎꯅꯅꯤꯡꯉꯦ ꯍꯥꯏꯁꯦ ꯉꯥꯟꯕꯅ ꯌꯥꯏꯁꯅꯥ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤꯌꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯇꯥꯔꯗꯤ ꯑꯩ ꯌꯦꯛꯅꯕ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯌꯥꯏꯁꯅꯥꯅ ꯗꯥꯉꯥꯟꯕ ꯑꯩꯁꯦ ꯍꯜꯂꯛꯄꯤꯅꯦ ꯗꯥꯉꯥꯟꯕꯅ ꯍꯥꯏꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯉꯥꯟꯕꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯌꯥꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯥꯡ ꯊꯥꯔꯒ ꯁꯤꯒꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯅꯦ ꯍꯦꯟꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯪꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯍꯨꯒꯤ ꯂꯤꯛꯂꯤꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯛꯆꯤꯜꯂꯤ ꯌꯥꯏꯁꯅꯥꯅ ꯗꯥꯉꯥꯟꯕ ꯀꯩꯅꯣ ꯗꯥꯉꯥꯟꯕꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯍꯩꯇꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯁꯦ ꯍꯧꯒꯠꯂꯣ ꯗꯥꯉꯥꯟꯕ ꯂꯥꯡꯂꯦꯟꯁꯨ ꯀꯩꯗꯧꯔꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯟꯕꯕꯨ ꯄꯨꯈꯠꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯉꯥꯟꯕꯒꯤ ꯃꯃꯥ ꯄ꯭ꯔꯃꯣꯗꯁꯨ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯟꯅ ꯀꯞꯄꯝꯃꯤ ꯌꯥꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄ꯭ꯔꯃꯣꯗꯅ ꯏꯕꯦꯝꯃ ꯑꯩ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕु ꯏꯃꯥꯅ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤꯌꯦ ꯏꯕꯦꯝꯃ ꯅꯪ ꯑꯁꯤꯇꯗꯤ ꯌꯥꯕꯤꯌꯣ ꯇꯝꯐꯥꯅ ꯌꯥꯏꯁꯅꯥ ꯏꯄꯥꯒꯤ ꯃꯇꯧꯁꯦ ꯃꯁꯤ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯣ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯔꯦ ꯌꯥꯏꯁꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯉꯥꯟꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯌꯥꯃꯨꯛ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯈꯪꯕꯅ ꯄꯤꯔꯒꯦ ꯂꯦꯞꯂꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯣ ꯌꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯠꯅꯅ ꯈꯨꯔꯨꯝꯖꯔꯤ